BJP की President Sardagi Escort Kappada ama Sokle Thogdok to the Soklaba 7MR की personnel Fibam Luri Bharatiya Janata Party BJP Manipur Pradesh के President ओइरिबे अधिकारी मयुम सरदा देवी के ब्रह्मपुर अरिबम लैकाई अधिकारी मयुम लैरक्ता लैबा युमदा स्कोर्ट ओइना लैबा 7MR के personnel ani ningai sangdanarакpadage nongmeina kapada personnel ama soklaba personnel adu aruba phibam da laikanare ngasi ayuk pung 10 rom tabada Imphal East District Police ke Brahmapur Aribam Laikai adhikari mayum lairakta laiba Sardagi yumda escort oina laiba personnel ahum wari watai sanarambadage ningai sangdanaraktuna personnel ani gi marakta akanba mongda muknakhe Ukhrul District ke Litandage rifleman Thongginthang Baite rifleman number 132001578 na Kongban haruptage Aribam Bimol Sarama rifleman number 9772 da AK-47 na mamay da kapadagi khudagta Jennings Hospital da pukhatke pawasina makha taraduna makhoi ayukta karigumba ama samin thakminaruraga akanba mawongda marayan arakpani haire soklaba Bimol Sarama hauji North AOC da laiba Rajmeti City da aruba phibam da laikanare Nakalamaromda BJP Manipur Pradesh ki President Sarda amade mahaki mapuroiba Jasobanta ngarang center ge makok thongba lusingba singna kawraktuna Delhi da lairibane President laitabagi khudong chaba lawduna personnel sing adu ayuk angan badage chaba thakpagi thabak chatharakpane yum adu da laiba miyoi singdagi phangba pawda nongmai makhol amakak takhe adubu nongmai makhol mande haina lainaringai matamdu da second MR ge driver oina laiba Khelen na thoglaktuna nongmai kapna bagi pawadu pirakhibani haire BJP Manipur Pradesh ke President Sarda Devi na President ki famhek pukraba matung numit kuni lairaga yum maduda escort oina taret suba MR personnel taraga taruk escort ki damak tharakhe loyan na sarkar amasung private ke driver ani yauna punna makhoi taraga nipan mafam duda laibane ngasi ki thogdok thokpa matam aduda Laisram Sarat kauba commander na duty tawba matam ni haire thogdok aduga mari lainana Porompat PS na FIR ama chanduna case asigi matangda thigatpa haukhre loinana nongmeina kapluriba rifleman Thongginthang Baite wahang pahong chathanaba Porompat police station na phagat khre haire